अहानबदा मरुइबा पाउ पिजरी मणिपुर की गवर्नर अजय कुमार बालाना ngasi थौरम अमा याउरनबा चांदेन डिस्ट्रिक्ट खोंसानख्रे खुदोंथीबा थोलकपदा मतौ करमना सेक्शन थौरांग लौखटकनी हाइबगी मतंगदा ngasi इम्फाल वेस्ट डिस्ट्रिक्ट याउना डिस्ट्रिक्ट 294 दा मॉक ड्रिल पांगथोकलगनी Security Force na Thawal District ke Wangjing Tekjam da Tibuhum bagi tabak jathabada khulai kya fakat pangamkre. Amade Mathematics and Science Teachers Forum and Assam Academy of Mathematics Kasarna Sinduna Square Root Day pangthokre. खुरुमजरी मम्मी टीवी ने संदोक्सब मणिपुरी पाउ मिजेंग ताबिरिब सिंहबु तराम नोकचरी पाउ संदोकना पिजरी मणिपुर की गवर्नर अजय कुमार बालाना ngasi थौरम अमा याउरनबा चांदेन डिस्ट्रिक्ट खोंसानख्रे डिस्ट्रिक्ट एडमिनिस्ट्रेशन चांदेन सिंदुना पांगथोकदबा थौरमदा गवर्नर ना डिस्ट्रिक्ट लाइब्रेरी चांदेन अमसोंग डिस्ट्रिक्ट असिगी ओइबा मणिपुर आईटी सेंटर संगागनी हाइरी DC Office Complex Mini Secretariat Pangthokpa Thauram Amada Governor na District Level Officers Sing Amade Mafam Adugi Civil Society Organizations Singa Wari Sanagani Hairi Laibak asida lairiba Nagrik Singh Masangak Thoksana ba Center na State Singda mock drill pangthokna ba khangan khibagi matung inna ngasi Laibak asigi district Chanigani Marida mock drill pangthoklagani hairi Paugilikul amagi matung inna civil defense exercise pangthokpana micham miyamgi ngakthokjana ba thawrang paikhat khibani mock drill asina nongthaktagi landarakpa air raid warning pirakpa matamda kaya yamna kana hangani Indian Air Force ka hotline natraga radio communication link mapung phana pangthokpa yaba haibagina singba yengsingani hairi mock exercise asida micham yam amasong mahiroi singbu karigumba attack chatharakpa matamda masa marom dom karam tauna ngakthok sagadage haibadu yauri masigi mathakta mai pumam mamkhraba matamda kari section thorang lakhatkadage attack torakpa matamda leibak asigi maru oiba mafam sing karamna uhandana thangani haibana chingba sing yauri Manipur da su Operation Avias haina mingthonba state ki thak ki mock drill amang ngasi nongthil pung mari taba matamda Imphal da pangthoklagani hairi Imphal West District ke Deputy Commissioner Mayang Lambam Raj Kumar Singh na thokpa cherol amagi matung inna nongthaktagi landarakpa amade atai thaudok sing tholakpa matamda karam tauna section thorang lakhatkadage haiba adu gidamak mock drill asi pangthokpani mock drill asi Jonathan Higher Secondary School State Museum BT Park Polo Ground amasong Directorate of Fair Service ki mafam sing da pangthokani Serol aduna makha taraduna mock drill pangthoklingai matamda nongthaktagi landarakadore haibagi section silent khongba police ki khuthangda miyamda section naba lehenba khanghanba mi thiba amasung kanbagi operation amang ata thoklaba building singdagi miyam hondokpa mai pumut mutkraba matamda matam kharagi oiba hospital sing sengwatba khudong thiningai oiraba mafam singdagi micham singbu hondoktuna bunker singda thambana chingba thaurang sing pangtokani Security Force na state asida santi raksa ngakna bagidamak sing amasung tampaki mafam singda tibuhum bagi thabak leptana chathari police ki pau amagi matung inna Thawal district ke Wangjing Tekjam da tibuhum bagi thabak chathabada khulai kya fagat pangamkre faraba khulai sing adude magazine yawba 303 rifle ama 9mm pistol ama magazine yawdaba 9mm pistol ama 36 HE hand grenade ama 303 gi maru mapan tear smoke cell soap nose LR ahum tear smoke cell CS ama tear smoke cell LR ama rubber bullet kaloinana 38mm cartridge anti-riot ama Wafang walkie-talkie set ani Kenwood walkie-talkie set ama amade Kenwood walkie-talkie set amani hairi
Mathematics and Science Teachers Forum and Assam Academy of Mathematics Kasarna Sinduna Square Root Day PM Siri Nursing HSS Silsar da Bakthokre Thauram Maduda School Asigi Principal Ratan Paul NIT Silsar Ge Mathematics Ke Hesode Dr. Kadarnath Das Amadi GC College Ke Mathematics Ke Oza Dr. Debasis Sarmanagi Matung Inna Mathang Sinna President Chief Guest Amadi Guest of Honor Oina Sarugya Ke Thauram Maduga Marilena Mahiroi Singh Oiba Mathematics Ta Yumpham Oiba Quiz Piece Codes Competition Pangthoke Thauramgi Aroiba Sarukta District Asigi Mahiroi Singh da Mathematics Hirambu Araiba Moongda Khanghanna Honariba Amasung Hiram Asibu Karamna Ngasi Yu Oiba Punsida Marik Sumna Sizinagani Haina Takpi Tambiriba College Amasung School Gi Kasargi Sangairaba Oza Tarada Mana Matum Yentoke Mana Fankraba Singda Singarban High School Ge Mathematics and Science Takpiriba Oza Ke Karuna Murti Misra Suyauri Oza Asiki Paudam Matung Ina Mana Asida Appreciation Certificate Momento Lengyan Fee Amayauri Haidi Kasargi Mipam Kadagi Lakpa Kasargi Mapam Kadagi Lakpa Mahairoi Mayamdasu Mana Yantoklaba Matunda Miyam Napuna Zanagana Saktuna Thoram Losin Ke Security Force na tongan mafam singdagi miyamdagi sen khaibda chenaba miyoi sing phakappa leptri Manipur Police Control Room na thadorokpa warol amagi matung inna Security Force na Imphal East District ke Andro Khuman tingthaptagi aina thingkraba lalhaurob ke YKL sorepagi miyoi ani fare haire faraba miyoi ani adudi Andro Kharam lekaidagi yumkhai bam na nausing Elias Parihan chahi kuntaret amadi Andro Sanapatagi Chingakam Noren Kumar Singh Elias Korongan bas sahi kunipani Makoidagi mobile phone ani phagale hairi Manipur Police na khongman khangembam lairak zone 5 tagi aina thingraba lalhauro KCP apun bagi miyoi ama fare hairi faraba miyoi adude khangembam Joyson Maitai Elias Loyumba Elias Tondonba jahi kunipani miyoi adu Imphal area da leiba school amadi college singdagi sen khaibada chenaba miyoi ni hairi mongondagi mobile phone amadi chaka ani panba gari ama fagatpa ngamle hairi Security Force na Yaripok Bazar area dagi aina thingraba lalhaurub RPF PLA gi miyoi ama fare hairi faraba miyoi adude Thobal Wangkhem mayai lekai dagi Laisham Basanta Singh Elias Latan Elias Itoy chahi yang kai humdoi ni mongondagi SIM card ani galoina na mobile phone ama fagale hairi Security Force na Wabagai Lamkai Bazar dagi aina thingraba lalhaurub KCP PWZ gi miyoi ama fare hairi faraba miyoi adude Kaksing District ke Yanglam mayai lekai dagi Elangbam Jogen Singh Elias Sanatoy chahini puhumdoi ni miyoi adu sen khaibada chenaba miyoi ni mongondagi SIM card ani galoina na mobile phone ama amadi Aadhaar card ama phagale hairi Manipur Giching amasung tampaki mafam singda Security Force na area domination amade thibahum bagi thabak leptana chathari amaromda Manipur Police Control Room na thadorok pacharol amagi matung inna National Highway 2 Imphal Dimapur amadi National Highway 37 Imphal Jiribam lambida lamdam asigi tangai fadana nomodu changdraba yadraba pochai puduna lakpa gari chaniga yankai mathoi amadi chamaga marfu tarataruk hairiba lambi asida apanba yaudana pusilakre makata na pochai pusilapada khudong thiba thoktana bagi damak chingyaningai oiba mafam singda Security Force na akanba section tharang lakhatke Manipur District puna makta pamdaba thodok thoktana bagi damak ching amasung tamda puna checkpoint chamaga suna mapan hangna azat awok sing check tokna wahang pahang chathake adubu miyoi amatami pami punde yaukhide haire Manipur Police na gari huran ba amasung lakpa singgi mayokta sathaba akhanaba drive ta tongan ba makhan gi gari punna tarataruk phagale haire amaromda gari da tinted glass lakhokpagi chatharakpa drive ta ngarang su gari humpumapan faduna tinted glass lakhokre haire
BAM Sport Association AJSA gi office da association gi executive board ge member oirambata natana mahakna sana khona bagi hiram kaya da saruk yaduna asobo thodang lauramba jiribam sorok ating bidage M kamini singna manung matam sadana lekhidabada association asina awaba phongtokpagi thoram ama pangthokre lekhidabagi mafamda ikai khomnaba utpa oina minute ani 2 minute leptuna awaba phongtokke awaba phongtokpagi thoram aduda AJSA gi member singsu saruk yakhe Tripurada Imalon Manipurina Lairik Tamjage Haiduna Sahi Kayaronggi Mamangdagi Taurakpa demand Tripura Lengakna Lising Motamapan Marfutara Nipanda School Kharada Manipuri language subject ama oina tambi takpirani haina laktokre Matang school masingsu hengat hanke primary dagi metric fawa tambi takpiri hairi adubu angakpadi April thada sahi kuntarek mapung phakre adumapung hasi fawada Manipuri subject thesis amata haptre hairi Lol asi tambi takpi bagi infrastructure su leite sel thumsu kaithokpa leite aduga chahi asuk kuiba si lengakna advertise tawuna school singda Manipuri subject yamna fazana tambi takpiri hairi Hiram asida wakatladuna Tripura Manipuri Student Youth Coordination Committee ge President Secretary na lusingduna Mihut Kangbu amana Directorate of Koborok and Other Minority Language Loisangi Director ga unaduna mahaki mahutam memorandum se ama pisin kre hairi 1998 ता सरकार की माइगैदगी त्रिपुरा की स्कूल कुनमरी रोमदा अखोई मणिपुरी सब्जेक्ट अमा ओइना स्कूल दा अखोई लाइक लाइसु तौबगी जाबगी तमक्ता इंट्रोडक्शन तौखिबनी अखोई तसेंगनदी अखोइना जामना मतमदुगा अखोइना बिहौ खुंजंग क्या ताथगिबनी मणिपुरी लैंग्वेज असे त्रिपुरा की एसोसिएट ऑफिशियल लैंग्वेज टीवीबा अमसुंग अखोई इमारोन की अखोई मीडिया बो इंस्ट्रक्शन की ओइना अखोई लाइक तापी बाइना अदुमकपु ngasi 1998 tagi hawraga ngasi jawbo phawda chahi 19 sujale 19 asida oja ama phawba recruitment tawbidri ate ate lairiba laik lai su tambada changada ba infrastructure ama phawba leitri masigi matang da khoi mamang edu su khoi movement kya tawja khai ado ngasi sukuiraba matung phawda oja am ho lobida bache kari ki tamaktano oja hapiu अखोई की तोंगाना बजेट ता अखोई की सेन खाइदोपिउ मणिपुरी लैंग्वेज की तमक्ता मणिपुरी अखोई तापी बासी मतंग दा हाइदना अखोई ngasi कोबरोक एंड अदर माइनॉरिटी लैंग्वेज की डायरेक्टर साहेब का अखोई ngasi नजबनी महकना मसाना कन्फेस तवी लैरिबा डिपार्टमेंट से जामना असोन मोंग द लई मखोई की बजेट जामना वाली गवर्नमेंट की ओइबा टीचर इक्विपमेंट तवगी करिमता पॉलिसी लेते तोंगाना अखोई बजेटरी सिस्टम लेते स्टाफ लेते अदुना माना मागी ngमदबा वफम सिंगो अखोइदा फजना फोंदोकपिरे महकना मरम अदुना अखोइना तुंगी तमक्ता ngasi मेन ओइना अखोइ गवर्नमेंट की असुगुम्बा अखोइगी माइनॉरिटी लैंग्वेज दैबा मसिबु चाखटकदमनि हाइदुना ngasi डायरेक्टरेट अमा सेमबथु मागी तबम थोकबा थबक अमता ngasi वा पांथोकरि आना ममांगेदा लेफ्ट फ्रंट सरकार लेरामी हजिक लैरिबा बीजेपी की सरकार सिनासु अखोइगी माइनॉरिटी लैंग्वेज मागी ममारोन चाखटबगी दमक्ता गवर्नमेंट की ओइबा चपचाबी स्पेसिफिक करिमता पॉलिसी लेते Manipur Amateur Boxing Association Mabagi Lamjing Makhada Thobal District Amateur Boxing Association Thaudabana Sinduna 5th Thobal District Level Boxing Championship listing ani kunmanga asi category khudimak ki oina lakliba me kunmanga dagi hauduna S Mahesh Boxing Academy Wangjing Haitopokpi awang lekai da pangthoklagani hairi maram asina championship asibu yawgadaba district asigi boxer chengna lakliba megi taradagina isa academy singdagi follow bi bayagani form pisin bagi aroiba matamna me kundani form pisin phamna secretariat office PYDC khangabo patri khunau lekai da leiba office building da isa gi boxer fee lupa chahunga loina form pisin na bakhangalakle aduga maru oiba amana championship asida yaudaba haibadi form pisilaktaba boxer shengna state level championship ta participate toba yaroi hena akupa maron gidamak secretary general S Tomai Singh nadragana 9862568340 dagi khangbiba yagani haina cherol asina makatarakle
ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯉꯁꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯅꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯗ ꯃꯇꯧ ꯀꯔꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ 294ꯗ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯇꯦꯛꯁꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯃꯗꯤ Mathematics and Science Teachers Forum and Assam Academy of Mathematics ꯀ ꯁꯥꯟꯅꯁꯤꯟꯗꯨꯅ Square Root Day ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ Star of MAMI TV Season 1 Saisak Sehek Changamnaba Saruk Yabiyu Star of MAMI TV Season 1 Saisak Sehek Changamnaba Lamda Masida Natana Malinda Saisakpa Saisakpi Oiba Yaraba Tanja Asi Lobiyu Changamnaba Asida Round Ahum Laigani Ahanbada Manipuri Folk Song Round Ani Subada Matamisegi Round Ahum Subada Ariba Manipuri Film Essay Round Oigani Thamjariba Round Ahum Asidagi Top 10 Khangatchagani Khangalaba Top 10 Dagi Top 5 Amu Khangalaba Matung Matang Manang Naina First, Second Amadi Third Khangatchagani Competition Asida Chahi Kontragi Makhada Leiba Singna Saruk Yabiba Yagani Ngasi Mag Competition Asida Chatna Kanglo Nyaraba Form Pizariba WhatsApp number 9233577337 Natraga Mami TV office tagi lobiraba yagani. Kurumzari Manipur, this is your Tushar Arjun. Thanks for loving and blessing me always. Happy to announce that a very big singing competition coming soon. Star of Mami TV. It's a very good opportunity to fulfill your wishes. So don't forget to join this. Those who want to be a singer, those who want to fulfill his or her dreams, well, don't miss it. So, best wishes to all of you and keep loving and blessing Tushar Arjun. Thank you. Form Thabagi Aroiba Numid 20th of May 2025 Makok Matang Takraba Singda First prize the Rupees 20,000 with citation. Second prize the Rupees 10,000 with citation. Amadi Third prize the Rupees 5,000 with citation. Thamjagani.